आकाशवाणी इम्फाल R.K.Gorani na pau pazari ahanbada maruiba pau Birodi Alliance India gi MP tara ni pani mhut kangbu ama niminini gi khongchatanga si Imphal da thunglaragani Imphal West amso Imphal zilla singdanga si ayupung manga dagi numidang oran pung taru phawa curfew komthokli amasung leiba gasta National Education Policy lisingani kun hawdokiba sahi ahum mapung phare Birodi Alliance India gi MP tara ni pani mhut kangbu amanga si Imphal da thunglaragani mhut kangbu digi manungda Congress ki Adhir Ranjan Chaudhuri Gaurav Gogoi Trinamool Congress ki Susmita Dev DMK gi Kanimoji Karunanidhi CPI gi Santosh Kumar NCP gi PP Muhammad Faisal RSP gi NK Premchandran AP gi Sushil Gupta amasung RJD gi Professor Manoj Kumar Jhana Singh Bayauri Makoine Imphal hek thunglabaga Surachandpur Moirangthem so Imphal da hangliba relief camp singda chatuna mafam sing adu leiriba lanjenari basing adu hak thengnana unaduna wari sanagani hairi Numin ini khongchata Imphal thunglagadoriba MP singi kangbu asina raija asta leiringeda mafam ase thengnariba japsaba achuma pawdam sing puraga sangsata pukhatnaba hotnaraba yai More Sarda Raja Ehan by Security Forcing Thamnava IRB Manipur Rifle Amaso Kamandugi upon Bakutpu Amachangsi Lubada, Tenopol the Masing Yamlava Cookie Nupisina, Lambi Thingduna Changhan Kidre. Garitara the person who abandoned state portion of the Changsi Lubani, Maduda Makoi, More the Sang Bayaro, Hen Lambi the Maitabiauna, JCB any Kamzenduna Narang Lambi Thingduna Thamki Hairi. Police ki Pauna High, personal singer do Moreta and Changsin Mangam the Bedegi, Tenopol the Panduna Laiki. Bishnupur Jilla ki tera khongsang mi maningdangna nungthil pung ahum tawa duai dige hongna kokila lobini haina singnaba singna bom yauna nomai kapsila kre maduda khulnga libu khonja singamadi state force na handuna nomai kapnari hairi mi khara sokpadi manangna po hospital da pukhatuna laikanari Thobal Jilla ki masing yamlaba mi kya ngarang DC office thomjilaktuna tampakta leiba kanglup singdana ain chanaba chingi kanglup amadana ain chanadaba yaningde Kuki tab mafam sing lengang na kudakta control tau misam phaduna irang na thehan ba kudakta lepu haiba dabi sing tawruduna jila asigi DC office tam thamjilaglaga gate mamang da phamjinduna wakat khongsang chathakre miyamaduna DC Thobal gate ma pa yorokpada BSF amadi district police ki masing yamlaba security singna thatuna thamki Imphal West amuso Imphal Jilla singdanga si ayupung manga di nimidang wairam pung taruk phawba curfew komthokli Surachandpur Kangpokpi amusong Kaksing Jilla singdanga si ayupung manga dagi nimidang wairam pung manga phawba curfew komthokli Thobal Jilla dana si ayupung manga dagi nimidang pung nipan phawba curfew komthokli Bishnupur Jilla gi oina ayupung manga dagi nungthil pung ani phawba curfew komthokli District Veterinary Office Imphal Isna Sinduna District Administration Amadi Sawamu Relief Camp da Committee ka khosam naraga Biramgol College Sawamungda Jelubi Training Program mangarang pangthokre Nimi honi chathagi bab training program loisin mi thorom dangarang Imphal East ki District Veterinary Office ki Joint Director Dr. L. Arun Kumar Singh na sar ugya ki mi singda certificate sing yen thokhi Zonal Education Officer Chandel na Sindrangarang Jilla asigi Japho Primary School da Layik pa changdam na ama pangthokre maduda mahiroi samanga tararom na saru yakhi tabiriba pawasi Akashvani Imphal dagini Kenge Shiksha Mantri Dharmendra Pradhan hai Leibak asta National Education Policy lisingani kun hawdokhiba sahi ahum mapung phare Policy asigi makhada sarkarna sahi ahum dagi nipan phawda lairib angang singsu konsinaba pandam thamli Akashvani Paumi unabada mantri na hai anoba policy asida mai masing tamibagi anoba mawong amade masak sing yawbana mahiro sing na ahen bilaw sing gyan kya fanglagani Bharat asi malemgi semiconductor industry ki lamda khwaidagi sakti leiraba energy conductor oire haina Pradhan Mantri Narendra Modi na hairi Gujarat ki Gandhinagar da Semicon India lisani kulhumdoi mifam hawdokladuna global private players na matang chana khudongchaba lawduna Bharat ki semiconductor industry ki lamda sel thada binaba Sri Modi na apil tawri Mari suba industrial revolution ki yumbi asi Bharat ki tawbang amaga mari leine hareduna Pradhan Mantri na hai Mara setpa daite lawbang amba amadi awan purakpang amba sarkana Bharat bu malim gi leibak singda thajaba pukhalli
mahang hai Sakar asna mailo sing sahum hena khangdoktuna semiconductor gi lamda academic course sing tamhanduna khutsa haidab engineer sing puthokna bahonari Sri Modi na hai Bharat electronic industry asin nongma nongma gi sakhotlatli electronic manufacturing gi lamda haukiba sei ma panasida hena pauthok sakthok hanki Kengi Information Technology Mantri Ashwini Vaisnav na hai Bharat asi semiconductor gilam dhena chakholakpa yana bagi masak sing watana lei maramaduna sarkar na so semiconductor gilam mas hena chakhotna ba angamba thakta honari Manipur gi irang na maram oiduna sangsad ta birodi dol sna charang na ba thokpadi ngarang so sangsad ke sabha ani maki mipam nom gen yei thokhi Rajya Sabha ta sabha gi mipam hek hobaga chairman Jagdeep Dhankar na hai Manipur gi hausi oil befimang gi matang na role chani humutaret ki makhada notice nimputaruk phangle magna hai hiramas ki matang da sarkar na short duration discussion tawbada ayaba phongdorakle Congress Trinamool Congress am atay dol sina rule chani humutaret ki makhada businessing lokhattana Manipur gi hingsa gi matang da wa khanana badabi tawki Chairman na Trinamool Congress ki losing ba Derek O'Brien thawong adubo yaning da ba phongdo ki amadi tungda sabagi mifam nomgi oina yei thoki Lok Sabha da so sabagi mifam han matang ke oina yei thokro ba matung numit yung da amu hana pamba hoboda Biroti Dol Congress Trinamool Congress DMK JDU amadi atay dol singna kholaw kaya lauduna sabagi well tamna changsilaki makhoina Pradhan Mantri Narendra Modi na sabhada Manipur gi irang mari leinena wafam kara phongdongna ba davi tawki Sabagi mifam he hobuga adaksa umbrella na wang pakhung matam lakhona ba honaki adubo Congress losing ba Adhir Ranjan Chaudhary na market dolna thangat ki ba thajada bagi motion adi matangda adaksa gi warip lauthongna ba taksin ki maduda Parliamentary Affairs Mantri Prahlad Joshi na hai Sabagi sana kanun matung ina motion ase pukhalaki ba nimit tarani gi manungda madu laukhat pa yade Mang hai sakana pukhalagli ba motion nadu mayok na ba thaurang tawduna lei ngasi phongba pause sing moroi pausing dam haujik Moirangthem Rabichandra leire Rabichandra R.K.Gorani Tera khongsang bidan nomai kapna kiba khulngakpa khunja sokiba Manipur gi haujik oiriba phibam asi yengsinna ba opposition MP taranipan ngasi thunglargani haiba amadi cheyol amagi manungda assembly mifam phamnaba taksin khre haiba pauksing asina ngasi phongnariba paukse singda maruiba pauksing oina phongnari Sangai Express ta Manipur gi matangda khananaba thaurang tawri haiba Rajya Sabha chairman gi wafam asina ahanba headline tawri ground gi phibam yenglaga recommendation pigani haiba opposition leader gi wafam asina sub headline tawri Tera khongsang bida militant ani sire meitei khungakpa ama sokle haina ahanba lamaida phongli Pongnaphamda None District ta ZUF na NSCNIM gi captain ani hatkre ngasi narco terrorism gi mayokta khongchat chatnaba sem saba loikre haina ahanba lamaida phongli haiba pawasi ireibak tasu ahanba headline tawri Pauna amadi thangal kathenda sintha leptuna wakat mipam phamkre haina ahanba lamaida phongli Ichel Express ta Su agreement ta yauba Manipur gi integrity kahendaba haiba clause lokthoknaba taksinkhre kaithel nupisingna governor unakhre governor na hapta amagi manungda assembly session kaunaba chief secretary da khangankhre haibasina ahanba amasung anisuba headline tawri Huyel Lanpauda more tamna changsinkhiba state forcing kuki nupisingna lambi thatuna sanghalaktabadagi yokshinma ngamdre tengnopalda panduna laikhre haina ahanba lamaida phongli Saitondadi me maridagi nongoi maru amata kaptri haina khunja amaga hakthingna unabada phongdoropa wafam ama anchor kalamda phongli Sana lebakta opposition MP taranipan ngasi thunglargani Manipur gi wathokta sarang rakpadagi parliament ki mifam khangtapta losin khre haina ahanba amasung ahanba headline oina phongli Gorani Thagachuri Rabichandra haujik aroibada maroiba pau amuk hana Birodi Alliance India MP tarani pani mihut kangbu ama niminini khongchatanga si Imphal da thunglaragani Imphal West amusu Imphal jila singda ngasi ayuk pung manga dagi numidang wairam pung taruk phawa curfew komthokli amasung leibak asida National Education Policy lesing ani kun hodokhiba sahi ahum mapung phare pauloi jari